ꯑꯍꯥꯟꯕꯗ ꯃꯔꯨꯄꯥꯎ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯂꯥꯎꯊꯣꯛꯂꯨꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯊꯤꯡꯈ꯭ꯔꯦ ꯑꯃꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯃꯐꯝ ꯀꯌꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯅꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯏꯁꯇꯤꯚꯤꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯂꯥꯎꯊꯣꯛꯂꯨꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔे ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯅꯣꯡꯉꯥꯗꯥ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯃꯄꯥꯜꯗ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯀꯟꯚꯦꯅꯔ ꯐꯩꯔꯣꯏꯖꯝ ꯕꯤꯖꯣꯏ ꯄ꯭ꯔꯇꯥꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯔꯥꯡ ꯅꯣꯡꯉꯥꯗꯥꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯁꯟꯖꯣꯏ ꯃꯪꯁꯥꯇꯥꯕꯝꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪ ꯂꯥꯎꯊꯣꯛꯈꯤ ꯂꯥꯎꯊꯣꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ ꯋꯥꯀꯠ ꯈꯣꯡꯆꯠꯇ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯅꯣꯡꯉꯥꯗꯥꯗ ꯂꯩꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KS ꯏꯕꯣꯝꯆꯥꯒꯤ ꯌꯨꯝꯗ ꯆꯪꯂꯒ MLAꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒ ꯄꯨꯂꯤꯁꯀ ꯃꯨꯛꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯌꯥꯎꯅ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯣꯡꯖꯪ ꯂꯥꯎꯊꯣꯛꯂꯨꯕ ꯁꯟꯖꯣꯏ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯀ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯆꯠꯊꯕ ꯉꯝꯗ꯭ꯔꯒ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯥꯖꯤꯟꯕꯅ ꯏꯍꯧ ꯅꯝꯊꯕ ꯉꯝꯂꯣꯏ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯐꯥꯖꯤꯟꯈꯤꯕ ꯁꯟꯖꯣꯏꯁꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯁꯨꯝꯕ ꯋꯥꯌꯦꯜꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯗꯕꯁꯤ ꯂꯥꯎꯊꯣꯛꯎꯕꯅꯤ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯀꯟꯚꯦꯅꯔ ꯃꯦꯗꯤꯌꯥꯒꯤ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯪꯁꯥꯇꯥꯕꯝ ꯁꯟꯖꯣꯏ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯁꯤ ꯐꯥꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯌꯨꯛꯁꯦ ꯐꯥꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯉꯁꯤ ꯆꯠꯊꯖꯔꯤꯕ ꯕꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯁꯤꯁꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯣꯛꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯊꯖꯔꯤꯕ ꯑꯦꯖꯤꯇꯦꯁꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯤꯗꯔꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯑꯦꯖꯤꯇꯦꯁꯟꯗ ꯆꯠꯊꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯦꯝꯊꯒꯅꯤ ꯈꯜꯂꯒꯗꯤ ꯑꯗꯨ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯂꯤꯗꯔꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯖꯤꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯔꯤ ꯊꯥ ꯑꯁꯤꯒꯤ 6 ꯑꯃꯗꯤ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯕꯣꯝꯅ ꯂꯟꯗꯥꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ CRPFꯅ ꯃꯤꯑꯣꯏ 3ꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡꯕꯨ ꯄꯦꯟꯗꯕ ꯑꯃꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯥꯝꯂꯕ ꯅꯍꯥ ꯀꯌꯥꯅ SP ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅ SP ꯊꯧꯕꯥꯜꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ पुलिसका खोंगजलोइसिंगा वारी सानरबा मतुंगदा थौबाल मेला ग्राउंड फाउबा रैली चटके हारपदगी पुलिसना ngak सेंदुना थौबाल मेला ग्राउंड फाउबा नहासिंगी खोंगचत चटके अंगांग हाटपा यानिंगदे मिचम हाटपा CRPF की थवोंग यानिंगदे हाइबा खोलाउ सिंग लाउदुना चटकीबा खोंगचत अदुना थौबाल मेला ग्राउंड यौरबा मतुंगदा मेला ग्राउंड लमखाई नेशनल हाईवे 102 दा लेप्तुना खोलाउ कया लाउखी चैरक अदुदा SP थौबाल ऑफिस तसु मखाताना माइकई अमदगी लाकपा नहा कया अमनसु अमुक थोमसिलखे अमरोमदा रैली चलुबा नहा खोंगजलोइसिंग अदुसु खोलाउ कया लाउदुना SP ऑफिस तमना हलखे खोंगजंग संगसिलेबा सिंगी मरक्तगी पुलिस तमना नुंग अमदी नाउरीना चिंगबा कया तोइना कापसिलखि मरम ओइरगा रैली जतखिबा नहा सिंग अदुना SP ऑफिस यौरक्ट्रिंगै अरोंग थोंग मया यौरक्पा अद्वाइदा इरांग अदुबु लाक्शिनबा नुमिदांग पुंग 10 मखाइरोम तारकपदगी पुलिसना टियर गैस कापतुना मियाम अदु लाक्शिनबा होनखि थौबाल मेला ग्राउंड मयादसु मखाताना माइकई कयादगी लाकपा नहासिंगना नेशनल हाईवे दा टायर मै थाबा न चिंगबा खोंगजंग मखाताना चथरकपदगी मफम अदुदसु पुलिसना टियर गैस सेल कया कापखि नोंग्याई मतुंग पुंग अमरोम तारबा फाउबा पुलिसना टियर गैस कापतुना मियाम अदु लाक्शिनबा होनखि अंगांग अनि हातखिबा अमदी CRPF न मिचम अहुम हातखिबाबु यानिंगदबा फोंगदोक्तुना अमुको अमावोवा कोहर MSF
PLM nasu New Chekon Women Development Committee amadi New Chekon Youth Club kapun nakusamnaduna wakat khongchat chatuna yaningdaba phongdokre ngarang numidang yamlaba miyamna sarug yaduna Chekon gi akoiba mafam singda thodokshing adubu yaningdabagi kholau lauduna mairagi khongchat chatke mairagi khongchat aduda terrorism chathariba India gi security force hankro proxy war tawduda micham miyam hatkanu terrorist singna micham yam hat pa lebhalu state terrorism khudakta lepu self determination is our birthright aikoi gi laipak aikoi na ngakchagadabani haina iba placard sing paiduna yaninda ba phongdokhe khongchat aduga maidena amuko gi president sorokhaibam sanjoina India government na Manipur bu lisang sina naihatpa tuhatpa amadi manghanaba honabagi thabak sing makha sathaduna leiri Iraipak asibu khongyagi uful gum miyambu hatningba matamda hatpa khunai asibu mutkani haiba thawong singnaduna lakhiba ngasi su lepa laitana singnaduna lepli amuko amadi lup manga na iraipak amadi miyam kangani amasung kanglu furup khenadaba khunai ama semgani haiki karigumba khongching sangsen bada India government na thawoiraktaba taragadi Manipur kannaba honabada lauthoktaba phongdoktaba khongjang sangsilakani haiki aduna karigumba koi amu khomni lumanga sanction lovely ba wafum sing ase India government thawiraktra gadi state government thawiraktra gadi central security force thawiraktra gadi he na aso bakhan ke agi akhona lauthok taba phondok taba agitation movement sakta kani manundi Manipur se kandaba yadaba gi damta haina thamjaningi aduna Manipur se mutap ka dungai yaroi kuna ase mangan bhai yaroi kuna ase sukun lekha tare wale central force ke dakshin dawa policy adu khosem ge policy ke ana koi muthan hona ba se yam strongly condemn tawi koi yandum ireba koi na kandan kanazu kaloi apun mana kunai ne abse kading na su kaw dena koi puna chamina si hona mina se kanmina si irandum ireba ijati ase kandan su lagle makha tan su kanmina ki se ai wa khoi thalu sinjari Laima pokpam amadi khunfam apunba mera paibi lupna sinduna ngarang numidang athengba fawba masing yamlaba biyamna waheng khuman kaithel dagi laima pokpam awang fawba mairagi khongchi chatuna go back central forces angang hatpa yaningde kuki narco terrorist down Manipur gi saktam kaibe yaroi haiduna kholaw kya laukre khongchat aduga mailenana laima pokpa mera paibi gi member maibam sardana Bharat ki Prime Minister Narendra Modi na beti bachao beti parao haina lauraga pikliba nupi macha kaya tamthina haliba asidana karishu haidana ngasi fawba leiri haike Aku ikham khawdana handakta advocate amana masagi asigumnaba leibak Manipur leibak sida yen haidre haidana suicide tawgane na tholakpado adugumdana makhoisu central da Modi ji da aikhoigi Manipur si kaibi yadi haibana makhoigisu state namatan lepibada ngamdibe maram karigino ngamoidaba odi makhoisu aikhoi pr da dum leijarage makhoi pham thadopiro amukasu hanna pham thadopiro aina khoi na haijari akoi achongba ihawa mana akanda khoi yad haba paraduna khoi ngasi inaibe mayam singa ulap hawa na mathawa matare haidana akoi ngasi lempan kumpham apunmagi mera pabina ngasi chaliba rally ase masi ahanda rally ni aduga matung tarapadasu achongba ihawa na khoi sagalap haidasi akoi gi tangai phadaba ithawi haidana akoi ngasi laksari basini Ranjana Kaubi Mera Paibi Amana Mamal Yamlaba Myoibagi Punsibu Kuki Narco Terrorist Singna Hatningba Matamda Halaga State Government na Sel Kharaga Piraga Yagani Khaliba Asina Takpadi Makoi Masel Manaraga Manipur Asi Macheta na Thugaiba Amadi Makoi gi Chaukri Tudana Ba Honabani Manipur gi Chief Minister Khemchana Lal Hauriba Mi Hatliba Kuki Narco Terrorist Sing Dubu Fanaba Honabagi Mahutta Kuki MLA Sing Unaduna Harauba Fongdok Laga Lairiba Asige Wahanthok Karino Haike Tronglaubi khulgi masing yamlaba miyam nangarang numidang mairagi khongchat satkre mioi lising kayana sarugya duna tronglaubi dagi hauduna lakhiba khongchat aduna moirang lamkhai tabna kholaw kaya lauduna lakhi moirang lamkhai yorakpada moirang apunba maira paibi mampilgi nupi kayana moirang lamkha da rally aduda sarugya khiba singa punna kholaw kaya lauminaduna
Moirang Police Station mamang fauba rally adu chatki. Rally adu da sarug yakiba miyoi singna housing media da wafam phongdokpagi matam nate basan fazaraga thabak tawbigada ba luchingba singna tasinadana leiba kaya sing asigi manakung yaunaba kholaw lawbagi matam ni haibaga lonena kholaw kaya lawki. Tronglaubi awang laikai gi thodok yaningdaba phongdok laduna Sendra ithing amadi kholagi miyamna mairagi rally chatuna khongjang sangsinkhre. Khongchat aduna Sendra lalaga laklaga Moirang Kaithal fauruga chatlaga Moirang lamkhai traffic point yaururaga amuk halaktuna ithingda lamthungfam oiki. Sarugya kibi nupi amana hauzik Manipurda maitai singna hingliba punsi mahing asi hingna sibaga chap manare kuki nupi ani neketa perat tawkibagi damakti India gi Prime Minister na national issue ohenki aduga hauzik pikliba tumduna leiba angang ani tamthina haliba asigi matangdadi karigumba wafam ama phawba phongdoktri MLA Minister Singh nasu miyambu ngakpigani haibagi thazaba lairaktre haiki. CM ama sille irang nem tharani shanti lairani hainai khoi khangjarubani adu hauji hauji shanti laibagi ranga si thoi ba thodok se mi sing si hal halaga XSR piraga laigraga di ai khoi praja jing loin halaga ju XSR da dum lairaga dra MLA mantri jing gata lai uga daribra iram dum se masigi angang ha pada chena ba mioi sing ase puthok triba makoi ai khoi mayam sing ase amata handana khongjang ase som changsin jagini haiba wai si aina media gi thong Hauzik fawbagi oinadi curfew komthokibagi matam tension bagi wafam leitri. Manipurda hauzik thokliba mihad mipun asigi matangda tongan ba CSO amadi khongjang loi kayaga unaba matamda Manipur gi CM gi maikai dagi pung nifunipan gi manungda kuki khulai paibu singi mathakda military crackdown tawgani haina phongdokiba wafam thabak to onthokpiyu haina Moirang Kampu Union Club ki Vice President Moirang Them Surkumar na CM gi pungning singsilakli. Tinsid Road ki Nagyata Lairiba Club amadi Maira Paibi Sing yauna apunba laikai na sinduna Tronglaubi thodokta laikidraba angang ani yauna miyoi manga gi hat ki baga marilena Tinsid Road Khewa Bazar da Maira katuna ikai khumnabu utpagi thoramda Moirang Them Surkumar na makha taraduna tumduna leijaba angang ani bom kap sinduna hat ki ba amadi Madugi ihauda CRPF na micham ahum nongmaina kaptuna hatkrabasu ngasi fawba lengak asi manata daba amadi mamit udabagum tumina leiri. Sikriba miyoi mangagi achumba while fangnaba lengak asina lakotfam thokpa thabag lakhotpasu udri Manipurda isu ama hek thokpaga. Thokliba case adu NIA da hekta sinariba asi state asigi oina mathau ningthina pangthoktuna thijinba ngamba authority amata leitrabara haibasi wahang ama oirakli. Kaishu laitaba hiram khudingmakta NIA da sinabagi mahut state ki lairiba authority da hana thizil halaga karigumba case aduna yam ka hena complicated oraklabadi NIA da sinaba kari sukaide maduda natadana hiram khudingda NIA da sinagani haiba wakhalon adudi thadokpiyu CM na yamlaba security puraga senapati chaliba asina miyam sulambi asida chatpa free oiba Chatpa yare haragadi hayengmak miyam su kangpok pifawraga senapati chatlage karigumba maduda pamdaba thodok thoklabadi madugi tekchak CM na puba ngamgadra haiki. Honorable CM na itonda amtang chatpiyo public amo ina adu itonda isa amtang chatpiyo chalaga yingjage amtang chatpiyo security ne omaga population gi Manipur gi population tangkhai ma puraga security tawa chatpade koi pamjade akhoi na chachaba yaba mai free on amtu henbiu CM na chali baduna free oirabra matung tabada mi chatpada madugi ensure tawba yarabra problem thoroi deba thokha taba action na koi mayam torpa ko community lepakpa mayam gi sangstan be am lepakpa chau chau sangstan be am lepakpa do koi dum support tawjage har matang si loisan jari Tronglaubi ki mihad yaningde CRPF ki mathong huktaba thawong yaningde micham hatpa yaningde angang hatpa yaningde Manipur de Central Forces sing loktho kuki terrorist sing maru fangna muthatlu lengak na athubada asengba achumba mihad thokadabani haibana chingba kholaw koya lauduna ngarang Kakching district ki nongmai khongda miyamna maira khong chatkre Nongmai khong apunba maira paibi lupna sinduna miyamna nongmai khonggi akoibada chatliba maira khong chat adu Tronglaubi thodok amadi CRPF na nongmai na kapada laikhidraba miyoi ahumgi mihad adubu yaningdaba phongdoktuna chatpani lonena miyamna yaningdaba kholaw kya su lauki
Manipuri Center Pro. Manipuri Center Pro. Kuki terrorist maru phangna. Kuki terrorist maru phangna. Kuki terrorist singna tampaki tongan ba mafam singda leptuna chatharakliba hingsagi thodok sing India lengak amadi state lengang athuba matamda lebhangadabani. Pikliba angang yauna micham miyam hatpada chenaba mioi athuba matamda faduna ahakpa cherak miyam khangna pigadabani haina Langmaidong gi akoibada lairiba club taret ki apunba body ama oiriba Langmaidong United Club Organization Luko gi president Songtha Manishwar na phongdokre Mahak na makha taraduna hauzik Manipur da thokliba irang asida kuki terrorist singna tangka kayada Manipur gi tongan ba mafam kayada leptuna attack jathaduna angang yauna micham kaya ama lehan khidre Matam sang na kuki terrorist singna satharakliba thabak sing asi India lengak amadi state lengang na athubada makhoibu maru fangna muthatuna lamdam asida santi oina lehananaba hotnagadabani haiki Kongchat aduda stop proxy war no NRC no census micham amadi angang hato yaningdi haibana chingba kholauk sing lauki rally adu langmaidong playground dagi hoduna Barma Sugnu Road ta laktuna laimanai lamkhaidagi amuk halaktuna langmaidong kak mayai fawba saduraba tungda langmaidong playground da loishinki Angang singadubu kuki nako terrorist singa attack tarokna hapikhiba amadi makhataba matang mioi kya lekhidaba mioi hum lekhidaba adugi mafam asida aikoina condolence message pijaba makoigi nuaitaba phongdoksaba amadi hariba miasingu senriba mioi singadubu inango mena Manipur gomena ticket pidna matik chaba nandi PBU cherak PBU nona makha tarakpada thon bidnamak shanti goiba rile ase ngasi langmidong apunba mara pai bilup masong luko na sinjaduna ngasi ase akoi sinjabani Kongba Students Club Kongba Nandebam Laikai na su Tronglaubi Thodok ta Laikhidraba angang anigi mafamda Mairakatuna minute ama tumina leptuna awaba phongdorakli Makhata na lamdam asigi CSO amadi miyamna sangsilakpa khongjang khudingmakta Kongba Students Club asina koliba miyam amadi Mairapai bising na su angambab thakta mating pangani haina phongdorakli Asumba thogdo se matungda amuna thoktanaba kukinar ko terrorist adubu matik chaba happa sera pibinaba amadi lekhidra matama singadu mafamda ikai khungnaba utpaga loinana matung tarakba leba asigi CSO sina lawrakba kungthang khudingmakta apung phana sagotkani lekai sid leiba ko khudingmona apung phana sagotkani thawai amna saruk yagani haiba wasak amaga loinana kalap asigi mamangda akoi punna wasak lomina ba lekhidravagi mafamda minute ama tumina leptuna awaba phongdokhlaba matung asasu khungthang asi sangjenjari Haukiba April ki tang mapanda news channel amagi TV discussion amada Tronglaubi da thokiba thodok adubu valley da leiba mioi singa thokhanba oiramba yai haina chongtham bizoi kauba mioi amana phongdokhiba wafam adu youth welfare club amadi ningomthong sairom leirak ki maira paibi lupna yaningdaba phongdorakli Chongtham bizoina phongdokhiba wafam adu masana athuba matamda leibak miyamda sengdokadabani haina youth welfare club ningomthong sairom leiraki general secretary wangkhem gunadazana phongdorakli bizoina kuki gi michang changba kuki gi mi oram le madi Manipur miyang gi yekna bani ngasi begi ri chongtham bizoi mahakna tampak ta leiba mipung khuding ko amaga nuksina ta naba hotnaba adugumba TV gi kanu discussion amada mahakna tampak na tawbani haiba asigumba yaningdaba oiroi dobawa mahaki wangang sangang adu karomdagi lakbas osno karmana tawbano haibado yamna thuna mahak sengtorakadabani aikoina magi mafamda haigadobadi aikoi maitai masenda makoina tawriba adu karamba mawongda karaidagi lakbas osno haibado mayamda thuna sengto haninge Pawi marthana break ama lausare Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Hindi magigano. Ano ba tamo? Sige yung say, next time tinacheksin na laksilaga tamo ba nine? Dadarang se juhar habaga amta kidrabo. Asum na, mayam na machalbog na option lugum. Basigi yung masibu, aso yung ran ko kada batagi. Next time na ngapseli. Next time is or habati ngaktok na nabasim bani. Zaman chakmo isi na mana concrete katok na tinaba matanda. Kapamang amuk kaya na enggal adli. Next time strength is in the quick. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯁꯤꯡ ꯃꯣꯕꯥꯏꯜ ꯗꯦꯇꯥ ꯁꯔꯚꯤꯁꯁꯤꯡ VPN ꯁꯔꯚꯤꯁ ꯌꯥꯎꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯊꯧꯕꯥꯜ ꯀꯛꯆꯤꯡ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯑꯦꯟ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯅꯨꯡꯕ꯭ꯔꯪ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯡꯕ꯭ꯔꯝ ꯇꯨꯝꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯌꯨꯠ ꯀ꯭ꯂꯕ ꯑꯃꯗꯤ ꯅꯨꯡꯕ꯭ꯔꯪ ꯑꯍꯜ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯅꯨꯡꯕ꯭ꯔꯪꯒꯤ ꯑꯀꯣꯏꯕꯗ ꯃꯩꯔꯥ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯨꯊꯠꯀꯗꯕꯅꯤ ꯃꯤꯆꯝ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯑꯉꯥꯡ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯒो ꯕꯦꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯈꯣꯡꯆꯠ ꯑꯗꯨ ꯇꯦꯔꯥ ꯎꯔꯣꯛ ꯉꯥꯃꯨꯈꯣꯡꯒꯤ ꯂꯝꯄꯥꯛꯇꯒꯤ ꯍꯧꯔꯒ ꯃꯇꯨꯡ ꯅꯨꯡꯕ꯭ꯔꯪꯒꯤ ꯑꯀꯣꯏꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥꯄꯥꯏꯕꯤ ꯌꯨꯠꯁꯤꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯨꯡꯕ꯭ꯔꯪ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯗꯣꯛꯄꯝ ꯁꯨꯅꯤꯇꯥ ꯂꯩꯃꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯈꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗ ꯍꯜꯂꯛꯑꯒ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯑꯀꯥꯟꯗ ꯉꯁꯤ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯗꯨꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯔꯨ ꯐꯛꯅ ꯃꯨꯊꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯖꯔꯤ ꯁꯔꯀꯥꯔꯗ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯈꯥ ꯃꯅꯤꯡ ꯑꯃꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯑꯀꯣꯏꯕꯗ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯂꯩꯃ ꯀꯧꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯁꯤ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ CRPFꯀꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯁꯦꯜꯒꯤ ꯃꯟꯇꯤꯛꯅꯔꯒ ꯂꯧꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯇ ꯏꯃꯨꯡ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕꯅꯤ ꯍꯥꯏꯈꯤ ngasi paliba government na amutang tabiro milamutang pangbiro aikoi maitai se hat ke haiba leiragana mi ni aga halandraga su central force ne aga kuki ne aga halandraga su hairiba minister MLA sing state force sing na koina pairiba khulai sing dunai koi ba hat piro haiba je aikoi mayam launi sidagi ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯃꯤꯆꯝ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨ CRPFꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯥꯡꯃꯩꯕꯟ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯃꯨꯀꯣ ꯑꯃꯥꯋꯣꯕꯥ ꯀꯣꯍꯔ MSF ꯑꯃꯗꯤ PLM PAMꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯥꯒꯥꯃꯄꯥꯜꯗꯁꯨ KLYC ꯅꯥꯆꯜ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯅꯁꯨ ꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯥꯎꯅ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯂꯦꯞꯍꯜꯂꯨ ꯑꯉꯥꯡ ꯍꯥꯠꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯎ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ
Brightway Club Kwakaichal Lamdong Laikai na sinduna isaigi thoram ama taugani haina tauramba adugi senfamna Tronglaubi gi thogdok ka mari lena miyamna changsilakpa khongjangda Central Forces singna nongmaina kapadagi laikhidraba imung sing amadi asok apan nangkhraba miyoi singda oina angamba mating sing pangkhre hairi Angang ani amadi micham ahum hat ki babu yaningda pa fongdok tuna Thoubal district ki Hairok Bazar da miyam na wakat mifam sathakre Hairok apunba Mairapai bigi advisor kundong bam ongbi gunamani leimana hauzik kuki singna maitai da nongmai kapning ba matam da kapa haning ba matam da hatpa asi paliba lengak asina solve tawba ngamdragadi sarkar leibagi mathau tadre athuba matam da solve tawba ngamdragadi Manipur gi Chief Minister Kem Chanfam thadok piu haiki Gunamani na makatana CM na hauze kang pugbi changba yari haiduna security lising ama puraga chatpa aduga maitai praza aikhoi buna kiduna chattabani haiba yamna laibak thibani haiki Kholau kya lauki Hairok Kaithel da candle katuna laikhidraba singda ikai khumna utki ngasigi wakat mifam aduda Hairok apunba club ki thomi kaya su sarugyaki singna maitai da kapning matam da kapa haning matam da hat pase hujik pali ba sarkar asina short tawba ngamdragadi sarkar leibagi artha leite kuki na sathariba etega se short tawba ngamdragadi Manipur gi ham paibi riba tamo haijaba tare khemjan ham thadok piyo haugiba 2023 gi me ahum dagi ngasi maitai bu olagli ba sei khoi yamna pende karigumba short tawba ngamdragadi khoi me am akan ba khongjang changsilakani aduga masigi siriba angang ani amadi mioi ahum thawai thagri bagi tekchak ti ngasi sarkar asina pugadamani Tronglaubi gi thogdokta masa ani laikhidraba amadi masa maksoktuna Ras Medi City da laikan naduna lairibi angang ani gi mamagi mafamda angamba sel gi mateng pangkhrip DNAI Manipur State Branch ki nauna General Secretary oina thau puramba Khallaba Janims ki nursing sister Lokrakpam Sanjarani na luchingduna Tronglaubi thodok aduda asok apan nangduna hospital da lairiba miyoi ahum dasu mateng pangki mateng pangba aduga mari lenana Lokrakpam Sanjarani na angang laikhidraba angang ani gi mamagi layingbada angaba mateng pangki Rotary Club of Impal na Khuman Lampak Men Stadium maningda nauna saba Rotary Public Urinal Complex amang ngasi Youth Affairs and Sports ki Director Dr. M. Veto amadi Babina Healthcare and Hospitality Industries Private Limited ki Chairman kam Managing Director Dr. T.H. Dabalina sangaduna miyamda kusinakre ngasi sanggariba Rotary Public Urinal Complex asi maruoina Sports events kaya sanariba state asigi khwaidagi chawba Khuman Lampak Sports Complex asida stadium manungda pung ama ani sports yangrulaga thoglakpada mapanda urinal tawfam leitabadagi mafam kayada mapan thokshin bagi khudong chadaba asi yenglaga sabani haina wafam Rotary Club of Imphal gi President Dr. Dizen na phongdokhi Amaromda Youth Affairs and Sports ki Director Dr. M. Veto na Khuman Lampak Sports Complex asida working chatprasing amadi Sports yengba lakpa singda mapan thokfam leitabagi khudong chadaba adu Rotary Public Urinal Complex asina khudong chadaba khara hantahalagani amadi department ki maikaidagi su sports complex asigi mafam kayada su toilet sanaba thorang tauri haiki Wabagai kendra gi manung chana laiba hangul amadi ngakhapat ki miyam gi sanabung amadi idiga oinaba kendra asigi ex MLA MD Fazur Rahim na hangulda laushangam 1.5 chawba lam ama piba galunena mari lainaba che changsing miyam da khusinakre Hangul Community Hall da pangthokpa miyam gi mifamda MPCC ki treasurer gi thoshu puriba ex MLA Fazur Rahim na sanabung amadi idiga oinaba kathokliba lam adu club ahum hangul social youth action committee HASYACO Ngakhapat Youth Development Association NYDA amadi Hangul Muslim Youth Committee HMYC loinena Jamiatul Ulma I Hangulna sizinabada mahaki karigumba ayatpa amata leitre haina masagi khudek su pikre ex MLA Fazur Rahim na lamdam asigi tungi yumbirel oirakadawriba Naharol Singbu masa maufa na thamnaba amadi sana khona pada malem gi thakta champion oirakpa ngamnaba pandamda
sanabung ama semgatke loinana miyamna itki nama sonfam idiga amasu thamgi haiba wakhalonda mafam asi matam kayagi mamangdagi lam asi laurabani haiki Nakadoriba inginama sundana habat polisi sakot anaba lam suma podo tuan to bina bahu program suwana biro adu lain ba pillas leso tungi hor kador paisa ina usi almadi tungi jumpule ro biro mayam sina sing batam sigi matumena sport lah city asimi power house ni ana khangara ni Manipuri de na lain ba ni sport se lam sidai ga to matik sotri hal bi so ke labi sida sotri ba siso lain bi sai na usi na sana bi na matumena koigi lamdam sigi anbon sigi amade Manipur sigi kendra sigi je diagi je pubiro ko ero Hangul nga khapat youths and senior citizens ki luchingba SK Wajit Sahana haukiba chahi tara humdoi gi mamangdagi hariba mafam asida sanabung amadi idiga ama thamnaba khulgi ahal singna kanna honaduna lakribani ex MLA MD Fazur Rahimbu thagatpa phongdoki Idigagi awaba leiramba sanabung leitabagi lei awaba leiramba singado koghan biduna praja miyam da sigumlaba idiga idul adha mathangi thada lakadoriba idul adha gi namaz sisu mafam asida perform tawba yabagi khudung saba ma pibirambagi dama 36 wabaga assembly constituency gi honorable ex MLA MD Fazur Rahimbu club ahum amadi khunja singh amasung zametul olamai hangul gi maikei degi thamoi sengna thagatpa phongdoksari Ngakraba Lerak Development Association Founder Secretary Oiramba Khaidem Samungawna masagi anaba amana maram oiraga laikidabada association asigi members singna minute ani tumina leptuna awaba phongdokre awaba phongdokpa aduda association gi members singna laikhidrabagi thawaina mapugi laikolda ingna tapna leruna ba thoni jaki loshilakpada marba muka hana thamsare Ronglaubi Togdoka Mari Ledena Kongjang Sangsenaba Lauktukluba Lamlai Kendra Apunba Club Amadi Baira Pai Bigi Ko Convener Police na Fazen Kre Miyam Imphal Ukun Lambi Thingkre Amadi Tronglaubi Mihad Yaningdaba Phongdoktuna Miyam na Mafam Kayada Kongjang Sangsen Kre Marareli Janakre Hausi Fabigo and ISTV ni Pizdaba Manjupam Tang Solutions are being Tabiba Kwai Pum Namabu Mukahana Group Sari.